How's it, Yaba? Yareko. Ngasi se samai to bone pung baro khare helak pada ko baro makai muktar pasai da koi pau se phang ko baro kitang helak pada pau phang bane maram di angang ahum dak se saina to dana kana gumba sakhang da bakarana angang kunmu iko ven amada haraga satpada samai to ahum mamdi song da ure ha ba pau ma lak madudai koi gi Nambol police station gi OC aduga atay officer additional SP atay team mayam ama sanction-nadan tawda angang se thengnare koi somda keno pukhale nupi thana sing yawraga ko adumai tawrakanda angang se statement lawda moigi wahi wata sida kitang wari sida moi ahum sigi amana haibaga amaga haibaga khara khenarakpa adagidi khudam moina moi ahan ba haibase koigi saina school da uniform chatpani aduga gari se lae la gari ama iko ben ama lae aduda picnic chalu se moi maming se kaure e moi masak khangba mi mali hai mak se upe moi na di khangdre moi di khangi maming kaure e moi ani gi maming adai di picnic chalu se ra hai da moi na ya ye dana daina moi se picnic chatpu du da ya dana manung chatle sang ukan da manung da angang tara taret amga loina angang masa tara taret se phimu se le aduga keno de nupa ani amga moi punna tara ma panje gari oben manung si tongame pura satpasida moina chingnarakna lambi dagi thong se kano tawrakanda saina songda hobani adana hai thong chin to ko adugum se lakpa ada ahan bada adagi di mathang ahum se hainarakanda moigi phi si su adugi mamang se moina puraga lakpa se songda dringai da koi uniform set ise school gi sina taba dress atopa noi hongdolo oidana noi mari mata kana lai kana ida hongdo ke ada koi kanom gi ta sangi niam gi ta sangi na adai changaga angang humsigi mari mata amgi yumda su changaga moi ahum je phi se school uniform se du hongdo aduga amuksu tongaga lai hai aduna wari se kenar pase moi ahum se su manarakta adagi kaidagi kamai tawno mi singdo kamai tawi kun mukto kayam saubo mino kayam pikpa mino nupa kayano nupi kayano question sing ke kitang koina koi somwari sanaba horakpada khenaba la mi ahum subanina photo aseng bo wargadi chana harakane de khenaba lakpade pona hangbada koigi angang ani amna na SCD koi isena somai hai se tawbani koi yumdai tolokpada ngasi di class yaugum se koi ru se adana yumdagi atum uniform dress nataba dress se hapaga la amni hai maramdi koina hai se thaja bidaba mi yawram basu yai koigi question di school dress da school ka ba nubi masa ahum si mioi kharana kidnap tawraga pura matungda moigi mari mata da pusillaga uniform hongo aisibu haunari thaba masi oiba yadaba amani number 1 koi adum logic ta mayam gi da thaja bibra adum yengbiro second da magi mani amgi yumda dress hongdo ali mani sina moi ahum maki dress se thambra setnaba ko mi ahum sigi manungda angang nupi masa magi mani gi yumda phi hongal leba ko school uniform je moi yumda moi ahum maki phi je kamai leiba sigum question kara lakpa dei ji koina hangbate gi moi adum haidole koi je koi besa se dana tawraga adum yumdagi oina dress se khau manungda hapa labni aduga moigi manegi to hongdo oga koi besa lumni nungdin je yorkanda di korean kari kumni class yaudabigi ama ma hai kanda koi je sumaina haire se adana angang ngasi phongkiba tongan manipuri si phongsing amasum thokiba thawdo wathok dagi maroi i pausing myamna thamjagi ahanbada mahairoi ama boarding the wan tharakpudagi lekhidre boarding the labor mahairoi ama handak thokliba kangluk irang manna mar moiraga lanjenabadagi relief camp na sangjafam lawduna leiriba mama mapana lawbu lakpada khangawduna wan tharakpudagi lekatnaba ngamdana lekhidre press na phangba pawda lekhidraba mahairoi edu Imphal East District ki ikawdagi ne ma singarel testpur da leiba school da class 7 tambaga loinana school asigi boarding da leibani ma ki mama mapa amadi imung manung gi miyoi singdi handaki kangluk irang asi haurakhiba numit me ahum da koki militen singna landaraktuna mayu mai kai tumna mai thakibadagi lanjenaраktuna khundrak pamda leiba naurem birhari college ta hang relief camp da sangjapam lawdun lairakhibani
Mama mapa amad imung manunggi miyoising handakta lengakna hangdokhiba temporary shelter home na ngasidagi leiragani haiduna nongmanini shelter home aduda leminarunabagidamak mama mapa na ngasi ipung mapalom taba matamda boarding dagi lagu sakhi mama mapa na boarding yoraba matung school gi staff sing unaduna satna bahaibada firol honglukge haiduna mahakna leiriba boarding gi ka aduda ka khatpara khangauduna wantharakhi khudakta sawamung primary health center pukatuna ahan laying sataki adubu refer tawrakpadagi ras ministry pukatuna laikatnaba ngamdana laikhidaban haidi pausna makhatana hai laikhidraba angasigi aroiba mathau mangam pangthokadaba magi poknapom lamdam oiriba ikau yauna akoibada leiba maitei khulsingi sarakna yumsani ga yankhairom koki militant sing mai thabaga loinana bapamadu khudum chanduna laikhibadagi dolai thabi phawbadagi hena sangba yatri Assam Rifles personal sing athingba thamli sangba yadaba aduna maram oiraga laikhidrabagi thawai yaudra haksang adu maki apokpi mapam Imphal East ki Kangla sangom sangda leiba yumda aroiba mathau mangam pangthokre haidi Makasa tharak poina to papawna nongan ba mihata sinaba sing faduna sairak pidrabadi khongjang sangsilagani eke nongan ba allies agingi mihata sinaba sing athubra puthoktuna sairak pidrabadi imalup singa loina akan ba khongjang sangsinana ba sem sare haina JC against the brutal killing of eke nongan ba allies agingna phongdorkli JC ki convener M asalatana thadorak pasirorun hai JC ki February 13 da Kangpupi district ki manung sana leiba Sapung village miyathina hatupikhraba eke nongan ba allies agingi case leibaki oirib irang sigi khudong saba lauduna namsinduna thamkhrabra haibagi singna phawre miyar adura sinaba sing serak pibigi thaba ngasi phawwa paikhataba langna langjin ama phawba puthoktuna thamliba sina victim gi imung manung amasum JAC maira paibi lupsingda khosaungna pokhale thawdo sina victim gi imung manung amasum maira paibi lupsingi maikedigi makhatana ihau horoknabagi maru oiba maram hele Miyat adura sinariba Moses Gonme amasung Kwakaithal Thoksum Laikai Lebi Thoksum Sonia Makui Eni Zeldagi Thadokiba amasung Stephen Buna Hausu Pau Padana Thamliba Sina Hena Khosaun Handuna akan birang thulaknaba Barton Dob Boina Thokle Siolo Sina Makhatan Hai JC amasung Maira Pai Bilup Sini Eke Nongan Mihat case asi NI da Sinaduna Athuba matamna thabak paikhat hallu haina taksinduna laklabusu tabida gugum tawri Atuba matamgi manung eke nongan ba allies agingi miyar asid sienari ba miyoising faduna moralgi matugina matik saba sarak pibiyo kariguma hairiba thabak singa si packet bagi mami udrabdi JAC amasum imalup singna miyam ga loinana akan bi yausang sinana ba sem sare haina su phongdorakli makasa tarak poina to papawna me ahum da chusampur gi lambi ta nongmai paiduna satkiba sing fogat kadabani Manipur haujuk tholibi irang si santi ta hanjin hanana ba me ahum gi chusampur irang ihan hanat haurakibada mitei singi yumda nomai kapsin ba amasum yum kai mai thabara siana koki khulai paibising adu Manipur government amasum India government na fokat kadabani haina Manipur lenga ki planning and development authority PDA gi chairman oiriba kairau kendra gi MLA Lauremam Rameshwar mitei na phongokre Manipur haujuk tholiba irang sina maram moiduna More amasum Susampur gi lanje narakuna kairau kendra gi manung sana leiba urupta leiba minority girls hostel hangliba relief camp da leiba inmate singda MGNREGS ki special job card sing chief minister ki haksal ki tengba amasum CM HST card sing kusinakhre district administration Imphal East na siduna pangthokiba MGNREGS ki special job card amasum CM HST card sing inmate singda yenthokladuna kairau kendra gi MLA Lauremam Rameshwar mitein hai Manipur ki tungan mafamdagi lanje naraktuna urup ki minority girls hostel la leiriba asi imung nifugani pangi miyoishini haujuk lilong Santipurda haujukana samgaliba hostel asoba masu samga sagatpa hekloishilakga relief camp da leiriba singi masa masagi imung manungi tungan ba ka sing ningthina marang kaina piduna amuka hena nungaina thamangamlaga naki More dagi lanje naralibi inmate singasi Hana More the business karbar na singboina tawrakpana makhoi gi sinpham se hauji fisalon sa kaya stana da bigi mong oni tawi maramaduna More the gi lanje narakpo inmate singi oina lilong Sintapur manakta national highway manakta temporary market ama saduna maphamadu manama singju on ba masum lammi mapana singju bora amasum first foot na singba tawhonduna makhoi gi senthok hena lehanabagi khongthang pekhatna bo hotnari hainasu MLAL Rameshwar meeting phone okay Mauna makatana hai More dagi lanje narakpa
isin inausing hanagumna makoigi laifam mored lengana sungsoi soidana halana bonari mafam madura manipur lengana matik sab security piraga tangdu leitan amuhana leita hanana lengana kana honari manipur hauju tholi irang asi shanti da hanjinhana lengana kana honari Santi hanjinanaba me ahungi ihan hanba irang horakhiba numita turubung bangla da leiba mitei singi yum kaida nomai kapsin ba masum mai thaba senaba afaba makhalgi nomai paiba su da leiba masak khanglaba kukil lahlabu sing adu lengang fagatuna ain goiba matik saba sarak pi basangi makoi fagatuna athuba matam sarak piragadi manipur santi hanjilakani me ahungi irang hogolakpada lambi da nomai paiduna lakhiba kuki lalhabu sing adu fagatuna sarak pi nabi state government amasum union government hona pam thu ihaina MLA Rameshwar meeting na phungdoki Manipur ki Chief Minister Manipur ki singi lamda ehenba senthang thadaduna sako thorangi thabak kya paikhatuna lakri kuki singa khunda mapam kya da ehenba senthang lenga sina thadaduna sako thorangi thabak kya paikhatuna lakli bni Sujampur medical college sariba tourism sector sako hanaba school education sako na bohanari development ki thabak da kuki singa khunda mapam da lenga na thadariba sako thorangi thabak singda kuki isin inauk singna pna ba kari suleram roi adugo samjakraba mitei isil inauk singna kuki khulai paibisina karigi onsinduna nomai kapsinduna masum yumai thaduna hana ba khonari bano haiba kuki isil inauk singna mitei isil inauk singda sengdo phomthui karigi susampur da mitei nupi sing rep tawribana kuki isil inauk singna lamdam sida hana gumna nungsinna laimina si hairagadi me ahumgi thawdok to nomai paiduna lambi da lakhiba phatraba miyoi singa da fogatuna lengak sina basangi Maduna lamdam sida santi purakna bagi masa ama oigani haina MLA Rameshwar meeting na phungdoki moreda masum susampur da laiba meeting gi nupa masum nupi masin mana khudingma isagi iramdam khulngak sana bagi dama lanmi ama oibagi training ningthina haibisangi sana lupa saduna paibagi mota license gan leiduna aikoi isa ngak thoksana bagi khongtang paikhatsi haiba wapamsu MLA Rameshwar meeting na phungdoki Thauramadu Sargya ki Impal East District Deputy Commissioner Khumantham Daina Devi na hai mapam masida Kairau Kendra ki MLA Lauremam Rameshwar na sinduna lainga ki tungan ba department singna sinduna inmate singi senthok lambi fagat hanana skill developments amasum atai training amasum awareness kaya pangtokre inmate singda always card with a pension benefit na singba phangana bagi survey na singba tokre inmate singda one times financial assistance na sing inmate sing na phongan ba hore SDO gi kuthangda Chief Minister's Entrepreneurship Support Scheme gi makhar imung amagi hingna bagi mateng oina ba ahan boina lupa lising yang khagi loan phangan ba hore loan asigi senpham gi sada kuntradi state lenga na subsidy pigani loan gi singat ka tori ba si sada kundrani mari lenaba bank ki miyoi laklaga athupa matamda inmate singda phangana bagi khongthang pe khali matam sana loan singbi hainabi thamnuna loan singalagadi mathangda lupa lakh tara phawgi loan lo yagani haina Deputy Commissioner Daina na phungdoki Oroki ki minority girls ki hostel gi relief camp asida miyoi samago humpuga tre leiri imung ayamadi more degini Susampur gi imung nipan masum pombi khok gi imung anini relief camp as ningthina mai pakna salaibada Kairau Kendra ki MLA Rameshwar masum urup amasum masigi akoibagi club singna sawraba mating pangleki Adar leitab singi Adar card SDO gi makeidi gi nam bahore inmate sing SDO gi office ta sangthok sangsingi gari Kairau Kendra gi MLA na sinbiri ngasigi thauramadu Kairau Bitra gi sub divisional officer block development officer amasum sub deputy collector nu singba makok thong officer kya na saruk ya khian su pawsh na makata na supalakli makasa tarak poina to pom English singa magasani pan ga maudra ga mathuri gi tumduna lairak par kuki singa mikap thokale sei sigi haukiba me ahum digi sin kuki narco terrorist na irang horak padigi awaba kya ri thingnari aduba kumja English singa magasani pan ga maudra ga mathuri gi tumduna lairak pa khoi bu makoi mikap thokale haina Rangani Ketan gi director Ajit Das na phungdokre Nat Sangit Academy and Research Center na sinduna thani sumna satharak workshop cum production on Sanaton Sangha Beta Kritan Lushinbagi Yes School Yumnam Laikai Nityanan Mandir Pangtokiba Thoramada Atuba Mithungin Okiba Ajdas na Makatara Tunaki India ki culture singyauna Lokshinduna culture sandokpa ngam malem da ani sudraba Manipur ne Manipur sit loop yam leiba amadi punsinba yadaba lamdama mani Napal kabarasu ani sudraba mitaini aduba hauziki matam sida ekoi punsin dabadi yararoi asoi bikya leirabasu punsinduna ekoi satminaba matautai
ꯃꯤꯇꯩꯅ ꯂꯝ ꯌꯣꯟꯕꯗ ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯀꯨꯀꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯊꯤꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯦ ꯃꯈꯣꯏꯅ ꯌꯨꯔꯣꯄꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯄꯤꯛꯄ ꯈ꯭ꯔꯤꯁꯇꯤꯌꯟꯁ ꯃꯥꯏꯅꯣꯔꯤꯇꯤꯗ ꯍꯤꯟꯗꯨ ꯃꯦꯖꯣꯔꯤꯇꯤꯅ ꯑꯣꯠꯄꯤꯔꯦ ꯍꯥꯏꯅ ꯂꯥꯟꯅ ꯄꯥꯎ ꯇꯛꯁꯤꯜꯂꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯆꯨꯝꯕ ꯈꯪꯂꯛꯄꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯧꯑꯣꯡ ꯑꯁꯤ ꯐꯤꯂꯝꯗ ꯕꯦꯠꯅ ꯍꯥꯟꯅ ꯐꯨꯔꯒ ꯀꯣꯟꯅ ꯍꯤꯔꯣꯅ ꯐꯨꯕꯒꯨꯝꯕꯅꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯒꯤ ꯁꯟ 5,000 ꯍꯦꯟꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯤꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯔꯆꯁꯤꯡꯁꯨ ꯀꯨꯀꯤꯅ ꯃꯩ ꯊꯥꯕꯅꯤ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯁꯨ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯕ ꯅꯠꯇꯦ ꯄꯣꯠꯆꯩ ꯀꯌꯥ ꯂꯣꯏꯅ ꯍꯣꯟꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯗꯨꯅ ꯃꯤꯇꯩꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯎꯍꯟꯕꯅꯤ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯀꯜꯆꯔ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯂꯩꯕꯗ ꯅꯠꯇꯅ ꯃ꯭ꯌꯨꯖꯤꯌꯝ ꯐꯥꯎꯕꯗ ꯊꯝꯕ ꯍꯧꯅꯔꯛꯂꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯊꯧꯔꯝ ꯑꯗꯨꯅ ꯅꯠ ꯁꯪꯒꯤꯠ ꯑꯦꯀꯥꯗꯃꯤ ꯑꯦꯟ ꯔꯤꯁꯔꯆ ꯁꯦꯟꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯋꯦꯗꯦꯁꯣꯔ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯋꯥꯔꯀꯔ ꯑꯦꯛꯇꯤꯚꯤꯁꯠ ꯐꯣꯔꯝꯒꯤ ꯆꯤꯌꯔꯃꯦꯟ ꯕꯨꯗ ꯁꯤꯡꯊꯥꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕ ꯁꯪꯀꯔ ꯑꯦꯝꯁꯇ ꯂꯥꯌꯦꯡꯕ ꯆꯠꯂꯒꯅꯤ ꯃꯅꯤꯄꯨꯔꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩ ꯆꯔꯥ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯃꯔꯨ 13 ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯍꯤꯖꯝ ꯁꯪꯀꯔ ꯃꯈꯥ ꯇꯥꯅ ꯑꯦꯝꯁꯇ ꯂꯥꯌꯦꯡꯅꯕ ꯍꯌꯦꯡ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯈꯨꯔꯥꯏ ꯀꯣꯡꯄꯥꯜ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯍꯤꯖꯝ ꯆꯟꯗ꯭ꯔꯁꯦꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯨꯟ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:30 ꯇꯥꯕꯗ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯤꯖꯝ ꯁꯪꯀꯔ ꯆꯍꯤ 18ꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯈꯨꯜ ꯉꯥꯛꯄ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛ ꯅꯣꯡꯃꯩ ꯆꯔꯥ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯃꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨ 12 ꯄꯥꯟꯈꯤ ꯃꯍꯥꯛ ꯅꯣꯔꯊ ꯑꯦꯑꯣꯁꯤꯒꯤ ꯔꯥꯖ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯃꯔꯨ 10 ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯨ 11 ꯔꯣꯝꯗꯤ ꯐꯤꯕꯝ ꯈꯔ ꯂꯨꯅ ꯂꯩꯕꯅ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯃꯍꯥꯛ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯈꯤꯕꯅꯤ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯦꯟ ꯕꯣꯏ ꯔꯥꯖꯦꯟꯗ꯭ꯔꯣꯁꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 7:10 ꯇꯥꯕ ꯃꯇꯝꯗ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯇ ꯗꯦꯜꯂꯤꯒꯤ ꯑꯦꯝꯁꯇ ꯂꯥꯌꯦꯡꯅꯕ ꯃꯤꯑꯣꯏ 4ꯒ ꯂꯣꯏꯅꯅ ꯈꯣꯡꯁꯥꯜꯂꯒꯅꯤ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯂꯨꯞ ꯈꯨꯔꯥꯏꯒꯤ ꯀꯟꯚꯤꯅꯔ ꯀꯣꯟꯁꯝ ꯗꯤꯂꯤꯞ ꯃꯤꯇꯩꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ MLA 2ꯒꯤ ꯅꯨꯄꯥ ꯌꯥꯎꯅ ꯃꯤ ꯀꯌꯥꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯋꯥꯀꯠꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯀꯨꯀꯤ MLA 2ꯒꯤ ꯅꯨꯄꯥ ꯌꯥꯎꯅ ꯃꯤ ꯀꯌꯥꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯕꯋꯥꯛꯁꯤꯡꯗꯒꯤ ꯂꯩꯁꯪꯕꯝ ꯌꯥꯗꯨꯃꯅꯤ ꯀꯧꯕ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁꯅꯁꯨ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯄꯤꯁꯤꯟꯈꯤꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯗ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯟꯈꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯖꯧ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯈꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯖꯧꯁꯤꯡ ꯀꯨꯀꯤ ꯖꯧꯒꯤ CSOꯒꯤ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯒꯤ ꯑꯇꯩ ꯂꯤꯗꯔꯁꯤꯡꯅ ꯃꯦ 3ꯗ ꯃꯩꯇꯩꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯌꯨꯝ ꯀꯌꯥ ꯂꯟ ꯊꯨꯝ kaya ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯊꯣꯛꯍꯟꯈꯤꯕ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ CH ꯑꯖꯪ ꯈꯣꯡꯁꯥꯏ ꯆꯍꯤ 60 ꯑꯄꯣꯛꯄ ꯂꯨꯟꯈꯣꯊꯥꯡ ꯈꯣꯡꯁꯥꯏ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯥꯏꯈꯨꯍꯥꯎ ꯒꯥꯡꯇꯦ ꯀꯥꯡꯄꯣꯛꯄꯤ ACꯒꯤ MLA ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯒꯤ ꯅꯨꯄꯥ ꯊꯥꯡꯕꯣꯏ ꯀꯤꯞꯒꯦꯟ ꯀꯦꯟ F ꯁꯥꯏꯀꯨꯜ ACꯒꯤ MLA ꯀꯦꯝꯅꯤꯌꯥ ꯍꯥꯎꯀꯤꯞ ꯍꯪꯁꯤꯡꯒꯤ ꯅꯨꯄꯥ ꯗꯦꯕꯤꯠ ꯍꯪꯁꯤꯡ ꯀꯤꯌꯥꯔꯦ ꯀꯥꯡꯄꯣꯛꯄꯤ ꯕꯖꯥꯔꯗꯒꯤ ꯔꯤꯇꯤꯌꯔ IPS ꯋꯤꯜꯁꯟ ꯍꯪꯁꯤꯡ ꯑꯦꯂꯥꯏꯁ ꯂꯂꯝ ꯑꯄꯣꯄꯇꯤ ꯍꯪꯁꯤꯡ KNOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ PS ꯍꯥꯎꯀꯤꯞ KNOꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ साइलेंट हाउकिप अपोको लेखिद्रबा पाउलन हाउकिप ITLF की प्रेसिडेंट पगिन हाउकिप कोटुगी स्पोकपर्सन अरुण किपगेन कोटुगी जनरल सेक्रेटरी लमिनलुन सिंगसित मेमर नेटिव थालन पाउ गुइते ZRO ML लेटपाउ हाउकिप की PRO बेंजामिन एलाइस बेंजी अमसम अतोपा मकोइग पुल्लग इरांग असुबु थोलखिबसिंगि मथक आइन गोयब लखटफम थोक थब लखट पिउ हाइबा वाफम यादुमनिगी वकत चिरोल दुरसु पल्ले हाइदि अदुगा हौजिक ओइनदि म्याम पाउ समतांग सा लुसिनजरगे मसम म्याम पुनः नोबा अपडेट ngami